พุนมาพูตารามนอกเสรีไอกีเอมิงคอยรักปั๊มสุนิตาไลพัมนาไก่สามทงลงจำได้ละอัตุกไอ State and National Award นี้ไอนังอาศิปัทกจักรดริบาใส่เดียงอาศิกิมามิงนาไลมาลินทอยงัมเบีไม่เตยสนุราดีมาเลมกีสนุราสิงดากีตอปีสนุรานีปังกันดาทาวนาดาลกชิงดาลิงเจนดาไลปักทวายปูวดาสนาปุยาดาโครูกุมนาเลดีบีนุปีลักตะกีอัทอยบีกังเลปุยาดามาติกมังานนายคิบาไม่ดีงโคมบากีตังบันนักตยาคิบีไลมาลินทอยงัมบีนีไม่ดีงนาลำเฮลบาอักลาฮาวลักเชนนาบาเตียงวนปูดุนัสสักเรงไงตันใจยังนาลุมลำบาอวังฮาวยามฮาวดุนาไพบอมสักคมบาลังโคคมบาอหิงดัลันดารักตุนาฮาวนักังลาควยสินเครลกสิงเลบีไลมานีสัมนาอามานาซุงเดนิงเทาพิจอนเซตกวนุงดาไลดีบาอังอัทาวลอยนานานุปีนุปาปุนามักลามีพิเศษเซตทางตานาปุ่มลังลังนาทาวลเตานากังลาทงเจ้าหังตรักปดานิงเทาไลเด็กขันตุนาฮาวยามนาสังกักนาริไงตันจาลาวตุนาฮาวมาปนอิงพัทธดำลากาเล็งสินเครสังไกดาฮาวยามสักสารบมาตุงดากังไลอัทุมบปิทักลากาฮิดักมานาอายักปปิสินตุนาพบนตาบกุมปอยนูกีตาริไงมาตำข้างนาคุดตุงบุญนาราดุนาไก่ซุ่มสังดัทำขีบาชีนาลอยเดลานเซเท่านาลิงเจนไลระบาคงยังคงใจกีกัลลาลาลาวนาไม่ตระบากทักนิกนาลันดารักเลไลมาลันปอดสามปอดทนดุนาเตเมนทับปากเสนาไปควางจะทางเล่นยางดุนายังโวยสายางทักตะกีกัลลาลาลาวลาวระดุนานองเลยสิงจะนงเช็ดกลมละงำพังำระบาหาวามในใครรักเลเพมูเสกปากันทีไปบะคงใจสิงกะยังคุยนักข้างกันนี่คงใจนี้เท่าเกียรทางบัพไพบอมดาตาในเลียงดุนาสังนาพาดุนาไก่ซุ่มสังดะทำขีบาไม่เตยสนูนีเยกนาตำทีบาสังจรักปดังอักปีบานงชาดานงชานีนงชาดานงชาเนดูเร่เอาอาหารแบบป่วยไม่รู้จะอะไรAmaga papiro. Oh. Atin sering bersama hapiro ya. Aku hapserak. Lamsing mera oibi ai khoi ki masi aina akhoi lamyan bi thobi debi gi mafam da kasa bani nahak lakhi bagi maram mayak sengna nung da hak pagum thanamba gasigi mayak senglakli manga nairakli he maitai leima ima gi mamo he maitai sanu nung siba bu maithiba pibi riba nahak ni mikha pon baya debi mi na laksa baya debi manaba samas ki damak nupi lakta ki mangjin thana song thorak ki bi ingkhalak laba punsigi thot na naujarebi nahak na kaisum sanung da awa ba kholaw na len khiba thauna phaba ngai imaron gi leimai da kaya dagi thossa naujaraba nangi kalam gi maron kathok padana saru oi krabi nahak amuk tadi halakho nupi gi mangjin thabirako Yang pelajar lah. Aina Imojeet cek saya fiction and poetry club ke presiden hai kere. Mama samu suyam na hausi ti naha wedra hello ramne. Aina naha hai saya ini gimana tadi. Atau hausi ti hello magi masa ma publisher suni poet ni mai masagi graduate communication hai na Manipur ke ai ba maya maming le ba maya puna maksigi form bagi pura good par ka maya hal majmana lamjing nagal lai rim ne tu mami ni. Anyway, kanang is sering tar si Aigi ahal ba seringi mami aigi yungduna kintha khabasu aigi yungduna kintha khabasu ai sikhide ai adum hingli aigi turel da inga gi nongju laktaba kuire aigi turel da ngaroi amata mongdana matam kaya hokre
loibana thamtha maun khuirabi ningthamtha gi khudol kangla una kayana koishilli aibu Christmas ki bonfire dol jatra purnima yaushangi mairi lakdana natraga Australia da chakli ballammai gi mairi dudara chakhanduna ishabu ut onjakrage khrabani kayarak ai adubu nasidi mangda kayagi basanta kabana nungai manglan manghalladuna nungshi minok noklari aduna yum kintakraba matungdasu ichel ba matungdasu ai adum hingli Wah, 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 wah. Yang fazay. Yang fazay, yang fazay. Sarita, atopa sharing. Sharing gi maming aroi bahing. Lamde lairem gi iapagi nasi lairoi numitni harau aroi bahing ni. Une faudurapli uning thau pambi gi akang ba unar kufet Sahitya ni thoi matungdani kumsi laiba utari ase nonglei na mahum humdok khraba pitat patat laba chekla chagum niram sida ishabu ishana kunjadana namja saragum hinglakhi ngasidi akhoigi sumang pukningsu hakchangsu Tairen pungfai na sengdo khare mipai ningai kari lei kani kubila pambida sarak tamge lumlamba nongkok lamgi langja sangu phongpham chetna semdaba yade mitse launa pangthoksi maibul oina ushanu ngasi ahing yarek taba yade Mina iral huhan kibayade ngasi lairoi numitni harau bagi aroi ba numitni kuramjari Wah. Yang fazay. Imojeet. Yang fazay, yang thazadana yang fazay. Ada wa. Imojeet pabiro. Yare. Okay, tamo. Ado ay isagi self introduce. Yaw gidra tamo. Macam macam tabiro tu agak nak tahu sih. Aigi iming Imojeet Ningombam I have Hazik Fiction and the Poetry Club Manipur gi President oina thok pujari aigi larik ahum phong khre aina ngasi pathok chai gadoriba saireng si atien ba ani khatang pathok sage ahan bagi saireng gi maming lusing ba nahak ki wahai lusing ba nahak ki wahai amadani nongmai pairam ba khut singna kalam pairiba Wah. Good. nahak ki miyeng dugi wahan thok thirubadani numgum kallaba thamoi sigi wanglaba palon thugaiduna nungsibagi korona khongdoira kadauriba yengo tingthoragi ba khut ki khubam nungdagi minung sinna thumlaba thamoidagi haitharagli nungsibagi iriksing saram sadat naraba singi sakhawda mai pham mulluraba saksangda hogai langai marol lamdam sigi mipum khudingda yenbiri thamoi amamam toksinnaba yaudaba I kanglup amamamgi Shabash. asidi taichinjare nasa pumba lamdam sigi leisa leihauna leblagani nongmadi soidana mitamoina kaubrudagi suhena wangna loktak iron nungdasu miren taduna kanglagi mayai sabuk maktada Shabash. matamgi kallaba nongzu puari pumba samduna puriba nahak sumai tiragani lusing basigi mitamgi mamangda amuk maksilaroidaba mitamse hanna sambiro paudam luro
nongjugi isaiga loinana iwang makayagi isienda tinduna sida aigi ahanba saireng se loire adaga Very nice. aigi ani suba saireng asigi mamingdi masi kitang romantic oiba saireng ma pajage Wow, welcome. nahak se phajaine nahak se phajaine ngasi ta khangbadi natte adubu ngasidi khonjen launa haining lei nahan makai kadai de yenglubano imitse natraga pangna tanglam labara sidi lupsillage nangonda ibu konsenbiyo natha nungda se na konsenbiyo nahak ki phajabasina aigi phajaba oijage saukthokjage mimangda ai busu phajai haihanbiyo miyam sina taibang sina kaya da nungai jagani nangi phajabagi mapan tangduna lemhoriba punsi khongjatse asum sathiba ngamlabadi hainai taibang se phajai Very good. adubu nahak yaudana taibang sibu phajagadrane Shabash. ayak ngasidi haiba ngamgani thajade nahak yaudana taibang se phajai haiba Wow. nahak tan lengdana leibiyo ai tana nanak ta laksage ngasidi khonjen wangna haining lai nahak yaubagi taibang se phajabani ayaksu loijare Masih matam su loisala aina invite tawibsi Dilip Mayam bumsu invite tawni masu technical problem lebra haiga message phone dora ma lakre degi Vishwanath hoji phoba magi line ji adabnina laktong mandre degi RK Hemavati su yauni yani si join tawna mantabina hoji matam su loisalamnina aina question bade serem ka parage aduga next session ki ramta koi tum ready tawra lersi masi aina host tawe habi wan ti Imojeet na host taw si everybody to masi khar pak saw na tawni hoji lockdown man thidi even lockdown logra pa dai koi masi tawe ya bane hena khalle si ta de koi Sahitya ki yo se movement se mi khudi muta du khara kacheng pa se yo gani khale then masi me soidra ma toksi please keep it in history recorded imo record tawdare tamo live ni online li Manipuri Sahitya de samana bang thung sin ahan banai thaje ate ite video recording post to pa sin na ta anyway si corona da kacha ba sharing ni corona ge ni ai de matam theme de su kya di dabne to handak ti I da ba ya da you ha da nai da kerama pisal thang pisal nam ni bani corona da kacha ba sharing तारीख 29 बने कोरोना अशी वगे लाइरंबी कोरोना अशी वगे लाइरंबी पायरी मालेम थुमना चिंगलागी माशा पालदुना कोरोना अशी वगे लाइरंबी पायरी मालेम थुमना चिंगलागी माशा पालदुना शारी जगो एक न्यू बेगी मुंगफम थक मालेम की लाइचट न्यू बिगी लानफम नंगी लाइबुंगनी अमेरिका की न्यूयॉर्क रोम की कैथेड्रल भारत की मंदिर सिंह अरब की मस्जिद सिंह कोरोना अशी बिगी लाइरंबी पायरी मालेम थुन्ना सिंगलाई की माशा पालदुना लानफम बीजिंग फ्रांस इटली Brazil sangli ngang na malengi laimai thak mioi bagi ikheng ta nangi na jagoi thawai singina balidan nangi na jagoi thawai singina balidan ai ravani mioi ba khanglabani lanong lanthengdani nahakka thongjindagi landana konthongdagi hendana handaba yararoi ngaibani wanglendo handaba yararoi ngaibani wanglendo chamlani sumatyai nangi lohupki loirani kuiraroi nomadi loirani nahakki ashibagi jagoi
kainer shnanga corona ashibage lairembi kainer shnanga sini aigi lairem Thank you. corona da yumphom oiba thank you very much Oja Sunita amuka sona thagachari Sarita from Agartala Tripura aduga gi now Imojeet mathangi session da amu unarse ai adum online ke invitation thajarke Imojeet ko hojiti loire matam ai su amu running out time na keno lae Bye. thank you very much thank you